Ngasi eikhoina wariba si mamanggi meeoisingna asoiba awaba kaya ama touramba sinani adubu matungda lakadoriba mirolsingdadi asigumba awaba si thoktanaba hojiki mirolna kana honaminasi haina Chief Minister N Birena Fongdokre wafamasi ngasi National Games Village Langolna nauna saba alternate housing complex ama sangabagi thoramda fongdokhibane alternate housing complex sangabagi thoramma tuda Power Minister Thongan Bishrojit Education Minister Thongnawjam Basantu Kumar Youth Affairs and Sports Minister Govindas Konthojam yauna MLA Singh amati tongan ba department singi makok thongba officer sing su sarukya ke alternate housing complex asi Housing and Urban Development Corporation and State Government ke sentang makada Planning and Development Authority Manipur na senlang duna sakibane tharamadu ga mari leinana en bidena fongdokhibada ai ge soktraga loire ai yawraktraga loire haibegi wakhalda thabak tawgumsi punna hingminabegi wakhal khanse labuk lamhang da yum kai sabagi thabak lepiro umang wamang kana ba honabada aikhoi punna gyan tamidaba amachange ngasi eikhoina wariba si mamanggi meeoisingna asoiba awaba kaya touramba sinani adubo matungda lakadoriba mirolsingdadi asigumba awaba si thoktanaba hojiki mirolna kana honaminasi amana amabu hunaduna leibagi matam natte hairaduna ngasi sangariba quarter resida kana laigani haibadugi matangda atuba matamda cabinet mifam mafamlaba matungda lepkane loinana government ki quarter singda Laisang sabagi chatnabi thadoksi aigi oiba pikpa wakhalon kaya lainarakpana ngasi thokliba thoga ningraba thodok wathok kaya se thoklakpagi chauba lambi ama oiri haina sur CM da fongdokhe makna makhata na fongdokhibada Tamenglonggi lambi mapungfa na semba loishile masena chathokasin tawbada miyam hena khudong chaba piragane miyamgi yaifana ba hotna bada struggle kaya ma thengnai ayetpa kaya ma thengnaraba matamda aikhoi mai pakpa ngamgani haiba wafam su thamki Yung saba Kolkarna tau kasi doy lepiro kasi ay revenue department gi akan ba timma mana sahi ama makhai musang na isabe ta hola puni food hilsing si sugumba law ubaya da ba food hilsing si loina ko si ayam ba identify ta aduga housing construction si sidagi ama da into labuk da sa sabe mo ta se akoi si no mari le Isina wari de bisi amadi leire adugi madugi jagadu da magi inko leire di eikhoina finance to biraga yum do sabiraga mathang makha sabiba labuk lom da inthon da aduga mogi yum sabugi flat lugi da tamna moina payment of jab adugi scheme me koi hogdong na ba man labuk kan na ko labuk sa koi na hujitagi kan ma hogdra gadi huje ayam lotion gare Pothok uthun ngai lega trebe khoida aduna masigi port mayam e khoina hona jara kusi mayam na mateng pangbiu mayam gi support na tra de khoi ngamoi